ZRA की कैप्टन प्रेम कौब अमा सीखरे महाक Ccpur दगिनी Arambai Tengolna थादोरक पोस्ट अमदा Naga इसिन इनाउ सिंगी असो अपन यावबदा इगी मथोक ताब लेरगदी 80 ना वातना पीगनी ngasi wangli amadi namli da kene bi singa satharakiba ete aduda tangkul naha amaga wangli da dukan famduna leibi maitai nupi ama faraga pukre hairi faraba maitai nupi adudi nanthokuna selakre nupi gi asiba hakchang ama leiramle ngasi ayuk Kakching district ki sora idiga sing manakta sahi tara manga tra truklom oigani haina thajaba nupi gi asiba hakchang ama leiramle hairi asiba hakchang adu manak nakpada leiba miyoi singna thengnarakpadagi police ta pau piraba matung police ki kangbu na thodok thopam dagi lokhatkre hauji phawbagi oina di masak maming khangba ngamdabaga loinana matau karamna siramlibanu haibasu khangba ngamdri Myanmar da base toba KNB gi militant singna Kamjong district ki Tangkhul Naga village ahum da attack sathakre Tangkhul khunja ama thiba khangdri ngarang amasung ngasi gi lonaba ahing nongyai pung anirom tarapum matamda Kamjong district ki Myanmar ga lonaba sarukta leiba Tangkhul khul ahum Myanmar da base toba KNB gi kangbu singna drol season aduna akanba attack sathakre miyoi ayamba loina lanjena kre adubu thogdo aduda misi mina thokpagi paudi leitri paugi source asina makha tana hairibana KNB gi kangbu sing aduna Kamjong district ki manung sanba Myanmar ga lonaba leiriba namli market Wangli market amasung Choro village ta ete adu sathakibani thogdo aduda community gi nupi ama aso apan nangki KNB gi ete aduda hairiba khul ahum asigi yum ayamba loina tangoi onkhre thogdo aduna maram oiraga khulsing aduda leiriba miyoising manak nakpa umangi jaga singda thawai hingnaba chenduna lonaki ete aduga mari leinana hojik fawbagi oinadi kanagumba loop amatana claim torokpa leitri adumapu mafam aduda central force ki kangbu sing jangsin khibaga loinana oirakliba fibam adu yamna kupna yengsili security force sing na mafam aduda changsinba matamda tangoi tana sakraba yum kaya ama thengnaki adubu khulgi miyoi amata lerambadi thengnakhide Myanmar da hojik tangdu leitadaba fibam ama mayuk nariba asi yenglaga haukiba sahi 2021 gi matamdagi Myanmar dagi lokai na mitok kaya ama Kamjong district ta changsilakibani masina maram oiraga Tangkhul amasung Kuki illegal immigrants singi marakta ungkhatnabagi thokdok kaya thoktuna lakhibani Kamjong district administration gi maikai dagi phongdokhibada hojik fawbada district asigi manung chanba Choro namli amasung Wangli khulda Myanmar refugee listing amaga samnga rongi mathakta lei hairiba refugee sing adu administrative supervision gi makhada designated location singda thamduna makoi buchana thaknaba leifam safam electricity ising yauna atai mathau taba polam kaya ama leptana piri hairi adum oinamak district administration na piriba guideline adugi wangmada Kuki illegal immigrants sing adu ka henba thawong kaya sathai haibagi report kaya sumamangda leikrabani Kamjong district ta hojik nauna oirakliba fibam asina maram oiraga ngasi ayuk pung 12 makhairom tarapum matam Kamjong district ki mini secretariat ta leiba conference hall da mafam aduda leiminariba community singi marakta nungsi chanaba poraknaba hotnabaga mari leinana public coordination meeting pangthokani haina torumba adu matam kaktana yeithokre hairi amaromda KNB na Naga khul ahumda akanba attack chathakiba aduga mari leinana Wangli village dagi Tangkhul khunja jingren ningsen kauba ama hojik fawba mafam khangdri KNB kangbu sing aduna chathakiba ete aduda miyoi asigi yumga konaba dukan adusu tumna mai chakre namli amasung Wangli village dagi yamlaba lanthum kaya gypsy ani motorbike sing cell amasung mobile phone achingba kaya lut tawkre thogdo asigi matangda khunja singi maikai dagi AR gi kangbu sing chenei haina maran siri Naga khul ahum asida KNB gi kangbu asina attack chathatingi mamangda asam khulen post leba AR gi major amana haukiba yumjagai sanumita khul sing asida survey chathaki haina maran siri adubu thogdo asigi matangda press na chapchana confirm oibadi ngamdri marak sida Kuki NP Manipur na thadorok pacheron amana hairibana Urkhul amasung Kamjong district ki jaga da leiriba Kuki jo sing Tangkhul community singna ka henba thawong kaya leptana chathari haukiba leiba kokpa numita Kamjong district ki manung chanba lanchang Kuki village da Tangkhul singna landaduna yung kaya mai thakre ganpan amasung hejang area da leiba yung kaya ama mai thaba yauna Kuki civilian kaya hatkre Kuki civilian singda Tangkhul khulai paiba singna yamna toina attack tawba asina makoida akiba kaya mayoknare chasat area da leiba Kuki khul singda yumthangnana leiriba Tangkhul community ki kangbu singna chana thaknaba polamsing pusinbada athingba pibadagi khamthengna awaba mayoknare maram aduna hiram asida mari leinaba singna miyeng changbiyo hairakli ये है चोरो विलेज पूरा आगे
गांव पूरा चला दिया। देखो ये लोग ने पूरा परमात्रा से आके ये बस्ती को पूरा चला दिया, चार्ज को छोड़ के पूरा चला दिया। आदमी पोस्ती वाला भी कहाँ है नहीं है, लेकिन हम लोग अभी बोला रहा है उन लोगों को पोस्ती में आ जाओ बोल के, लेकिन पोस्ती वाला अभी तक एक भी नहीं आया। पूरा पोस्ती में भी एक भी नहीं है, पूरा भाग गया चोरो विलेज। असम पुलिस ने मोबाइल ट्रैकिंग सिजनदुना मणिपुरदगी मतै मनाव नोंमै हैंड ग्रेनेड का कोनना फारे। असम पुलिस अमसुंग असम राइफल्स की अपुनबा कंबाइंड फोर्स अमना मोबाइल ट्रैकिंग सिजनदुना सिलचर की रामनगर मयादा लेबा तारापुर 6 ब्लॉक ता लेबा बरागी युम अमदगी मणिपुरदगी मतै मनाव अमा नोंमै अमसुंग एक्सप्लोसिव का कोनना फारे हाइरी। थौदो असिगी मतंगदा असम पुलिस की एडिशनल एसपी रजत कुमार ना हाइखिबदा एकुइसिंग अदु मकोइना पाइरिबा मोबाइल फोन सिंग अदुदगी लोकेशन अदु ट्रैक तौरबा मतुंग मकोइ अनी अदु ngarang नुमिदांग फागतपा ngamkhibani। फारबा मतै मनाव अनी अदु चुचामपुरदगिनी ममिंगना लाइसम टिकेन मैतै अमसुंग मोनालिसा सनु कवि। ऑपरेशन अदुदा सिक्योरिटी मियोय अनी अदुदगी इटलीना साबा 9mm की पिस्टोल अमा मरु मंगा अमसुंग हैंड ग्रेनेड अमा रिकवर तौरे। लोकल सोर्स अमागी मतुंग इनदी मतै मनाव अदुना मफम अदुदा बरागी युमदा लैरखिबा अमा मखाइरोम फारे। मी कुंगना ताबा मफमदा मियोय अनी अदुना अफबा मखलगी खुसु खुलाई क्या अमसुंग एक्सप्लोसिव का कोनना लैरमखिबा अदुना मफम अदुगी मियामदा हेन्ना नुंगनांगबा फावहले। फारबा मखोय अनी अदु तोंगान तोंगानबा लोना थिंख्रबा लालोलोपसिंगा मरी लेनब्रा हाइबदु खंगदोंनबा मखा ताबा इन्वेस्टिगेशन की थबक चथरी हाइरी। अमरोमदा सिक्योरिटी फोर्स ना चुचामपुर डिस्ट्रिक्ट शांति थमनबा लौखलकपा खोंथांगी मनुंग चन्ना हौखिबा मे 5 दा चुचामपुर डिस्ट्रिक्ट की हेंगलेप पुलिस स्टेशन की मनुंग चनबा हेंगलेप सब डिवीजन की आइनुजांग विलेज तगी ननसु ग्रुप अमा ओरिबा यूकेने की लेफ्टिनेंट अमा फारे। ममिंग सेमेलांग कवि। फारबा मियोय असिना हाइदोरकपगी मतुंग इन्ना ngarang es khoilen amasung ukhaluikha ki umangi jagada operation sathabada AK-47 की राइफल अमा मैगजीन अमा ग्लोब कंपनी की .32 की पिस्तौल अमा 9mm की मैगजीन अमा हैंड ग्रेनेड अनी आईडी अनी स्मार्टफोन अमा वायरलेस सेट अमा तोंगान तोंगान बा मखल की नोंमै मरुसिंग अमसुंग जिप्सी अमा रिकवर तौरे हाइरी।